ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯦꯝꯊꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇꯗꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯅ ꯅꯥꯏꯇꯣꯝ ꯍꯤꯡꯖꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏ ꯃꯌꯥꯝꯗꯒꯤꯁꯨ ꯋꯥꯈꯜ ꯈꯔ ꯃꯥꯟꯅꯔꯝꯈꯤꯗꯦ꯫ ꯋꯥꯈꯜ ꯈꯔ ꯆꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯦꯝꯊꯣꯏꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯄꯤꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯃꯗꯨ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯅꯣꯝꯃꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯖꯔꯛꯄ ꯈꯔꯗꯨꯅ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯂꯩꯖꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯦꯝꯊꯣꯏ ꯂꯩꯀꯥꯏꯗꯨꯗ ꯊꯣꯛꯄ ꯀꯌꯥ ꯎꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯦꯝꯊꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯍꯧꯕ ꯎꯖꯥꯎ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯑꯃꯗ ꯀ꯭ꯋꯥꯛ ꯈꯔ ꯂꯥꯛꯅ ꯈꯣꯡꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯈꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯦꯝꯊꯣꯏ ꯑꯉꯥꯎꯕꯤꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯍꯧꯕ ꯅꯥꯁꯤꯛ ꯄꯥꯟꯕꯤ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯝ ꯈꯣꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯨꯏꯅ ꯃꯔꯣꯜ ꯑꯃ ꯀꯞꯂꯤꯕ, ꯃꯦꯝꯊꯣꯏꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯁꯅꯥꯇꯣꯟ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯌꯨ ꯈꯔ ꯊꯛꯆꯟꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯝꯈꯤ, ꯏꯕꯦꯝꯃ ꯃꯦꯝꯊꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯎ ꯎꯗꯦ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ꯫ ꯃꯅꯨꯡꯗꯗꯤ ꯃꯦꯝꯊꯣꯏ ꯂꯩꯕꯗꯤ ꯎꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯇꯣꯟꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯈꯤ꯫ ꯁꯅꯥꯇꯣꯟꯁꯨ ꯌꯨ ꯈꯔ ꯊꯛꯂꯛꯄꯅ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯦꯝꯊꯣꯏ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯅꯥꯇꯣꯟꯅ, ꯏꯍꯦ, ꯅꯪꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯀꯧꯔꯤꯁꯦ ꯇꯥꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛ ꯏꯎ ꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯐꯃꯨꯡꯗ ꯃꯁꯥꯗꯣ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯅꯥꯇꯣꯟꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯟ ꯃꯁꯥꯗ ꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯛꯈꯤꯕ ꯄꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯂꯣꯏꯅ ꯇꯝꯃꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯈꯤ, ꯃꯦꯝꯊꯣꯏꯁꯤ ꯍꯟꯗꯛ ꯃꯔꯛ ꯏꯎ ꯎꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯥꯗꯤ ꯁꯤꯔꯕꯖꯥꯠꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯥ ꯁꯤꯔꯦꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯌꯨꯝꯅꯒ ꯃꯌꯥꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯈꯨꯜꯁꯤꯒꯤ ꯅꯥꯀꯟ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡꯁꯤꯗ ꯃꯇꯣꯝꯗꯒ ꯂꯩꯕꯒ ꯑꯩꯈꯣꯏꯗꯤ ꯃꯥ ꯂꯩꯇꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯀꯥꯏꯗꯨꯗ ꯊꯣꯏꯔꯦꯟ ꯀꯧꯕ ꯑꯍꯜ ꯑꯃ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯑꯗꯨ ꯈꯔ ꯊꯦꯡꯇꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯔꯦꯟꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯈꯣꯡꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯔꯦꯟꯒꯤ ꯃꯥꯡꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯔꯦꯟꯅ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯃꯤꯔ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯁꯥꯔ ꯉꯥꯔ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯥꯟꯗꯨꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ? ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯔꯦꯟ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯔꯦꯟꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯝꯈꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯣꯏꯔꯦꯟꯁꯨ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯑꯊꯦꯡ ꯑꯔꯥꯛ ꯅꯨꯃꯤꯗꯥꯡꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ? ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯔꯦꯟ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯔꯦꯟꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯦꯝꯊꯣꯏꯒ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯊꯣꯏꯔꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ
ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯔꯦꯟ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯊꯣꯏꯔꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯪꯉꯝꯈꯤ꯫ ꯊꯣꯏꯔꯦꯟ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯏꯆꯥꯁꯥ, ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯕ ꯃꯦꯝꯊꯣꯏꯗꯣ ꯑꯁꯤꯗ ꯏꯄꯥꯅ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯔꯦꯟꯒꯤ ꯃꯆꯥꯁꯤꯡꯅ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯕꯕꯥ, ꯅꯪ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨ ꯀꯌꯥꯝ ꯊꯛꯆꯜꯂꯛꯑꯦ? ꯃꯦꯝꯊꯣꯏ ꯑꯉꯥꯎꯕꯤꯗꯨꯗꯤ ꯁꯤꯈ꯭ꯔꯗꯨꯗꯤ, ꯑꯗꯨꯒ ꯕꯕꯥꯅ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯂꯤꯅꯣ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯔꯦꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯀꯌꯥ ꯊꯥꯖꯕ ꯋꯥꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯀꯥꯏꯗꯨꯗ ꯑꯍꯜ ꯑꯃ ꯁꯤꯔꯝꯈꯤ꯫ ꯑꯍꯜ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯠꯂꯣꯏꯅꯕ ꯂꯩꯀꯥꯏꯒꯤ ꯃꯪꯂꯣꯝꯗ ꯊꯥꯡꯇꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪ ꯑꯗꯣꯝꯗꯒꯤ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯈꯤ, ꯀꯔꯤꯅꯣ ꯃꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯇꯧꯈꯤꯗ꯭ꯔꯤ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯈ꯭ꯔꯤꯕꯁꯤꯕꯨ? ꯂꯩꯀꯥꯏꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯗꯣꯔꯤꯕꯖꯥꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯑꯁꯤꯕ ꯌꯥꯎꯔꯤꯕ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯟꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯤꯃꯟꯈꯤꯗꯅ ꯑꯁꯤꯕ ꯑꯗꯨ ꯊꯅꯝꯃꯒ ꯂꯣꯏꯅ ꯆꯦꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯅ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯌꯦꯡꯉꯨ ꯏꯆꯥ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯁꯤꯕ ꯑꯗꯨ ꯃꯪ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯥ ꯎꯆꯦꯛꯅ ꯍꯦꯛ ꯂꯥꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯁꯦ ꯑꯋꯥꯐꯝꯗ ꯇꯥꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯨꯔꯁꯤ, ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯌꯦꯡꯉꯁꯤ ꯍꯥꯏꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯌꯨꯝꯗ ꯀꯥꯔꯛꯅꯕ ꯇꯧꯔꯤꯉꯩꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯥꯏꯈꯤꯕ ꯀ꯭ꯋꯥꯛ ꯑꯗꯨ ꯑꯃꯨꯛ ꯀꯟꯅ ꯈꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨ ꯄꯨꯀꯞꯇ ꯀꯞꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯝ ꯃꯔꯥꯛ ꯑꯍꯤꯡ ꯑꯊꯦꯡꯕ ꯊꯣꯛꯄꯗ ꯃꯦꯝꯊꯣꯏꯒ ꯃꯁꯛ ꯃꯇꯧ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯕꯣꯟ ꯁꯣꯟꯅꯕ ꯍꯧꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯗꯨꯅ ꯃꯥꯏꯕ ꯇꯝꯃꯨꯕ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯈꯤ꯫ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯃꯊꯧ ꯄꯥꯡꯊꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯂꯩꯀꯥꯏꯗꯨꯗ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯅ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯑꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯃꯪꯂꯥꯟꯗ ꯑꯣꯏꯅ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯀꯨꯃꯥꯔꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯇꯝꯃꯨꯔꯤꯕ ꯃꯥꯏꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯣꯖꯥ, ꯑꯩꯗꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯀꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯃꯥꯡꯂꯦ꯫ ꯑꯣꯖꯥꯅ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯗꯨꯗ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯈꯨꯡꯒꯪꯗꯨꯗ ꯂꯥꯛꯑꯝꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯀꯥꯏꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯑꯗꯨ ꯃꯆꯤꯟꯗ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯋꯥ ꯈꯔ ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯩ ꯑꯃꯥꯏꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯇꯝꯃꯛꯄꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯊꯣꯔꯛꯂꯤꯕꯁꯤ ꯈꯔ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯩꯕꯤ ꯃꯦꯝꯊꯣꯏ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ, ꯈꯪꯖꯩ ꯑꯣꯖꯥ ꯃꯥꯏꯕ, ꯃꯦꯝꯊꯣꯏ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ, ꯑꯀꯤ ꯑꯈꯪꯅ ꯄꯨꯛꯊꯟ ꯊꯜꯂꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯁꯤꯕꯨ ꯐꯅꯕ ꯄꯥꯝꯕꯩ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ, ꯑꯣꯖꯥ ꯃꯥꯏꯕ, ꯃꯊꯧ ꯃꯉꯝꯗꯤ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ,
ꯑꯗꯨꯕꯨ ꯁꯣꯔꯥꯠꯇꯤ ꯁꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯃꯆꯥ ꯃꯅꯥꯏ ꯑꯃꯠꯇ ꯊꯣꯔꯛꯇꯕꯗꯒꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯗꯣ? ꯃꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯁꯣꯔꯥꯠ ꯍꯥꯏꯕꯁꯤ ꯁꯣꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯥ ꯃꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤꯗꯅ꯫ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯠꯇꯨꯅ ꯁꯣꯔꯥꯠ ꯐꯥꯎꯗꯤ ꯁꯣꯟꯕꯤꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯣꯟꯅꯕ ꯍꯣꯠꯅꯧ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯤ ꯇꯣꯏꯅ ꯂꯧꯈꯤꯅꯤ꯫ ꯃꯗꯨ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯚꯥꯞ ꯇꯥꯎ꯫ ꯁꯣꯔꯥꯠ ꯑꯗꯨ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ"꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃ ꯐꯥꯎ ꯃꯦꯝꯊꯣꯏꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯁꯣꯜꯂꯝꯈꯤꯗꯦ꯫ ꯃꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯃꯤ ꯂꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤ ꯀꯟꯕ ꯉꯝꯗꯅ ꯊꯋꯥꯏ ꯃꯥꯡꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯄꯗꯒꯤ ꯃꯦꯝꯊꯣꯏꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯁꯣꯜꯂꯁꯤ ꯍꯥꯏꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯊꯣꯏꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯁꯣꯟꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯦꯝꯊꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯝꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯄꯗꯨ ꯂꯣꯏꯅ ꯇꯥꯟꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯃꯦꯝꯊꯣꯏꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯈꯨꯜꯗꯨꯗ ꯂꯥꯛꯑꯝꯈꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯔꯥꯠ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯪꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯩꯀꯥꯏꯁꯤꯗ ꯅꯧꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯀꯤ ꯑꯈꯪ ꯑꯃꯠꯇꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ, ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯕꯤꯔꯨꯕ ꯑꯃꯗꯤ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯗꯕꯗꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯣꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯁꯣꯟꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯝꯈꯤ꯫ ꯃꯗꯨ ꯀꯔꯤ ꯑꯐꯠꯇꯕ ꯄꯥꯎꯖꯦꯜ ꯂꯩꯔꯤꯕꯒꯦ? ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯈꯣ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯗꯨꯛ ꯀꯨꯏꯔꯐꯥꯎ ꯁꯣꯔꯥꯠ ꯁꯣꯟꯗꯅ ꯊꯝꯕꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯁꯣꯔꯥꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯅꯤ ꯈꯪꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯆꯠꯂꯅꯤ ꯈꯪꯕꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯇꯦꯡꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯛꯑꯔꯣꯏ" ꯍꯥꯏꯔꯝꯈꯤ ꯃꯥꯏꯕ ꯑꯗꯨꯅ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫